Manipur ki tongan-tonganba mafamda Mayoknariba Ichao Asigi Cheitheng Jiribam district Tasu Phangba Houre Jiribam district ki manung chanda leiba Kamranga Muslim khulda punna yum chaniyangkhai leibagi manungda yum kuntra taruk ising thumsinkhre amadi yum amana jiri turelda tauthakre Ichao na sokalaba yum kuntra taruk adugi miyoi chani kuntra taret hause Kamranga Youth Club ke relief camp ta changsafam lodun leidi miyoi sing adugi manungda chama kunithoina nupani aduga marifutara manga na nupini relief camp aduda changsafam loduna leiriba moina mya kauba miyoi amana hai Ichao asina maram oiraga leifam leitabdagi mafam asida changsafam loduna leibani mari leinabasingna mateng pangbiu haiki Ichao atu pai le tebadagi nasi lakmaniaba do jungchu lon chakre tai leipam laitre do kelapta laibani adu government nakara mateng pangbiwa haraga khoi dum siasa da dum laire do haigin ata dikri hai pam laiteba